Secret dating era. Room adu sinba thungnaba cheli, sofa da karaduna, dining table da koina ungladuna. Purna su thoibibu tapna tane, kharaga chenhankhige haibagi matago. Kona thangda, kitang hengatna tanaraklaga, thoibibu phai, tunglomdagi konsiladuna. Adumna faduna thamlaba matum, makhud oidu puthoklaga, mana purakpa ring adu sibirei. Thoibi ring adu yenglaga, nokmi tawi. Thank you. Haino. Thank you haino. Kai kya? Aina ngasi nangonda ring piribase. Promise ni. Thoibi purnagi wahaiduda, makok adu haifet onsilaklaga yenglei. Karigi promise haina hangba wahang amagi mityengda. Purna tapna paukhom pirei. A promise to marry you. And only you. Nang khaktaga. Thoibi. Punsi si aiga hingminasi ko. Aisu nang khaktaga hingminaningi yambong. Khonjel adu ipik tharaduna khomlei thoibi. Aduga mang olaktuna purnada koli mamai adu pulap upshilakladuna. Yum chatlubadagi nang nayang kangsilaba mali. Purna nokthorei. Week amada yang kang ba yabro haise. Yaye, chadradi. Yumda hainade na kem charamoy khang. Chaida, imana supang pida pise. Yumgi chak marudo, sida chabasina kupanina khara hainade, chauna ubagi. To, aina haiduni. Ado kang si thongiro. Padigum nga ayaibagi manamga yam thet nungsirene. Thoibi bhab laktuna, kolambado prap hantoi. Lengjumda yaliba dress adu sofa da thamlaga, purna da hairei. Irukidoira, natraga jakhana thirora. Loirabo. Ngasai na loire, nang na itheng na laaga. I see. Ado de irum ta phat longduru ki fresh oinaba. Kuiroi, phat. Hoi. Purna magi room da changkhibaga, somda thoibi, rose tariba, bag tariba singdu laukhatle, mathang. Aduga irenjana room da pushinduna thame. Purnagi bag manungla yaurakpa, mana setluba dressing do washing machine da hapchinduna unglame. Thogla aga jak semnaba plate, glass, atay puthokpa hawi. Ising hairaga, ice cube amani lauthokduna thadai. Aduga, ensang hana bowl macha amamamda haplaga thangturei. Purna, makok ado amuktang, fat nantoklaga. Ising ahenba khiktoklamduna changlakle. Ma changlakpada, plate da jak happa hawi. Ay kidoro Yare loire, pamu. Asumna, thoibina jak thongbasi, purna changsenduna, kaidawra uge haiba wahangsi tuina hangali. Ma thongba thakpa kaya haitabagi, sima tawshilage haina hek yaushinbasu ngamde. Aduna, kaidawra uge hanglaga, tawra u haiba thabaktu oina, mating pangali. Thamliba mathil singduda yenglamlaga, nokfet tawna hairei. Thank you, my dear. Haubra yengo, kangsoy se hana totlo. Purna chak kotharaga, ensang totpa hawi, aduga chakhom ama hui. Thoibi, nga atawbadusu hobe insilei, kauhaurani haibagi mawongda. Soibumga aluga sak adushu amuk. Purna su tapna, khara lauthai. Nang su jaro? Chadoini. Nangi soibum se phasana haure. Haure haiba wahaidu tabaga thoibi, magi chak saruktuda onsilakle. Ngasai khay adu ngairambagi mawongda, mathanta nokmi ga tawje. Adudagi haure, magi wari mayam ama. Purna na chatkhiba matamda, mana tawkhiba sing, thokhiba thaudoksing, mathang. Nahando khangbra, Nancy ibani film yengi ngai sida hodong mama macha mala ame. Kadaida? Balcony da, mi laiti khalaga macha khai purapa maleba. Nancy ibani ubadagi amuk chatkre. Idea mula kadra khanbagi aikhoine ko changi dry food to khara purakpane. Aduga sida tharaga thambane. Lakpro. Laktre. Ai chakrakanda lakpra di khangde. University da ne angang khaina kai haini khangbra. Kai hainariba. Nang se yam sathiye. Aise. Sathi bro. Khangde ba. MA class ta chairubaga yawbra ba. Yawdeda. Adodi nangna wa ingang davai oiramani. Adadai. Nga se loin jawo.
ꯄꯨꯛ ꯊꯟꯖꯤꯜꯂꯦꯗ ꯄꯤꯁ ꯑꯃ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯊꯝꯃꯨ ꯌꯥꯔꯣꯏ ꯆꯥꯈꯣꯕ ꯁꯤ ꯊꯣꯏꯕꯤ ꯉꯥ ꯄꯤꯁ ꯑꯃꯗꯨ ꯂꯧꯊꯔꯒ ꯃꯔꯨ ꯃꯜꯂꯤ ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯄꯨꯔꯅꯒꯤ ꯄ꯭ꯂꯦꯠꯇ ꯍꯥꯞꯂꯛꯇꯨꯅ ꯋꯥꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯤ ꯅꯍꯥꯟ ꯑꯩ ꯆꯣꯞꯀꯦ ꯇꯧꯔꯤꯅꯤꯅꯦ ꯈꯪꯉꯕ ꯀꯩꯒꯤ ꯑꯪꯀꯜ ꯊꯦꯡꯅꯩꯅꯦ ꯍꯥꯏꯕ ꯑꯩꯅꯀꯣ ꯅꯪ ꯑꯄꯥꯔꯠꯃꯦꯟꯇ ꯀ꯭ꯂꯤꯅꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯒꯦꯠꯁꯤꯗ ꯂꯩꯔꯝꯃꯤꯕ ꯑꯁ ꯑꯩꯅ ꯉꯥꯏꯍꯥꯛꯇꯨꯗ ꯆꯣꯡꯕ ꯃꯤꯍꯨꯜꯗꯤ ꯑꯍꯥ ꯀꯝꯗꯧꯕꯗꯨꯗꯤ ꯀꯦꯝ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯣꯛꯂꯛꯄ ꯑꯃ ꯊꯥꯖꯕ꯭ꯔꯣ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯗꯤ ꯁꯨꯈꯟ ꯈꯟꯗꯕꯅꯤꯅ ꯑꯗꯨꯝ ꯊꯥꯖꯕ ꯃꯥꯜꯂꯦ ꯄꯨꯔꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯛꯊꯣꯔꯛꯏ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯊꯣꯏꯕꯤ ꯅꯪꯅ ꯄꯥꯈꯠꯄꯗ ꯑꯩꯁꯨ ꯌꯥꯎꯔꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯪꯀꯜꯒ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯨ ꯎꯕꯗ ꯄꯥꯈꯠꯂꯤꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯅꯪꯅ ꯀꯧꯔꯛꯄꯁꯨ ꯄꯥꯈꯠꯂꯤꯗꯣ ꯅꯪ ꯑꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯩꯅ ꯂꯥꯛꯄꯁꯨꯅꯦ ꯃꯤꯍꯨꯜꯁꯦ ꯌꯧꯏ ꯀꯩꯒꯤꯅꯣ ꯏꯕꯥꯅꯤꯅ ꯂꯣꯠꯂꯤꯁꯤꯕꯣ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯏꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯤꯕ ꯑꯃ ꯌꯥꯎꯋꯦꯕ ꯊꯥꯏꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯃꯇꯤꯛ ꯃꯄꯥ ꯑꯣꯏꯗꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯀꯤꯕꯗꯣ ꯑꯍꯜꯅ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯥꯏꯌꯨꯅꯦ ꯁꯨꯃꯥꯏꯅ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯕ ꯐꯥꯎꯁꯦ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯅꯦꯛꯁ ꯌꯔꯗ ꯈꯪꯍꯜꯂꯁꯤ ꯅꯦꯛꯁ ꯌꯔ ꯍꯥꯏꯔꯗꯤ 6 monthsꯃꯨꯛ ꯋꯥꯠꯂꯤ 6 monthsꯦ ꯏꯕꯥꯅꯤꯕꯨ ꯂꯣꯠꯄ ꯉꯝꯒꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯄꯨꯔꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯣꯏꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯕꯁꯨ ꯈꯜꯂꯤ ꯏꯅꯛ ꯏꯅꯛ ꯅꯛꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯛ ꯁꯥꯡꯅ ꯂꯣꯠꯄ ꯍꯥꯏꯁꯤ ꯈꯤꯇꯪ ꯋꯥꯒꯅꯤ ꯍꯥꯏꯕ ꯈꯜꯂꯤꯕꯅꯤ ꯑꯃꯨꯛꯁꯨ ꯂꯣꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯕ ꯎꯅꯕ ꯌꯥꯏ ꯌꯥꯗꯦ ꯇꯧꯕꯗꯨꯁꯨ ꯃꯥ ꯄꯥꯝꯗꯦ ꯃꯥꯒꯤꯗꯤ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯍꯟꯗꯕ ꯁꯤ ꯈꯛꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯊꯣꯛꯏ ꯂꯣꯠꯁꯤꯕꯨ ꯍꯥꯏꯔꯁꯨ ꯍꯥꯏꯗꯣꯛꯂꯁꯤꯕꯨ ꯍꯥꯏꯔꯁꯨ ꯗꯤꯁꯤꯖꯟ ꯄꯨꯝꯕ ꯃꯥꯒꯤ ꯆꯥꯅꯕꯤꯗ ꯂꯧꯍꯜꯂꯤ ꯖꯨꯂꯥꯏ ꯊꯥ ꯌꯧꯔꯛꯄꯗꯗꯤ ꯅꯣꯡ ꯍꯩꯊꯕ ꯍꯧꯔꯛꯂꯦ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯇꯅ ꯆꯨꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯀꯥꯟꯗ ꯂꯝꯕꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯒꯥꯔꯤ ꯆꯦꯟꯗꯦ ꯃꯦꯇ꯭ꯔꯣ ꯂꯦꯞꯄꯤ ꯂꯥꯏꯟ ꯈꯔ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯨꯇꯤ ꯊꯥꯗꯣꯛꯏ ꯂꯝꯕꯤꯗꯨꯅ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯕꯝ ꯌꯧꯔꯛꯂꯕꯗꯤ ꯅꯣꯡ ꯇꯥꯏ ꯍꯥꯏꯕ ꯈꯛꯅꯤ ꯁꯥꯕꯗꯤ ꯍꯟꯕ ꯅꯠꯇꯦ ꯍꯥꯟꯅꯒꯨꯝ ꯍꯤꯠꯋꯦꯞꯇ ꯀꯣꯛꯊꯛꯇ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯇꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯨꯗꯤ ꯐꯈ꯭ꯔꯕꯁꯨ ꯁꯥꯕꯗꯤ ꯈꯔ ꯈꯔ ꯁꯥꯔꯤ ꯅꯣꯡ ꯇꯥꯈ꯭ꯔꯒ ꯍꯦꯛ ꯍꯥꯡꯕꯗ ꯅꯨꯡꯁꯤꯠ ꯑꯏꯪꯕ khara sitli adudagi amuk nong tagadawagi tawrakpada omchakne maraksida Sunilsu magi anauba leifamda sangaduna hongjinkre Purnagina apartment sembadu loisilakadawre hana yamna thabak thujilambadagi khara kharadi taptharai loiramdaigi yamna tapna cheksina yengladuna hotnaribani nongma jaminina la'o haina Purnabu kawrai numittu nongsu yamna haithai nungsit ayingba khara sitli Purna yawrakpaga jaminina satin tuppada cholaklibadu taithoknaba towel ama pire adudagi washroom changduna makhong chamthoi ising phattabada lakpagi motlabani aina ne ibungodo amta kau na haise hek tadaba noi ojase mi mathau chilamgani khanbagini ne Sunil sumayum pan credo hana di pharasu phatrasu hauba hautaba jamin thakminaduna punna leirambani phai hojikti mathanta tarak nungairamlaroi haiba Purna jamini na ngangliba waduda tingak yengi ma mathanta ngaide magi sumi lei haiba wasi karam haironi tanjasida paukhum khumba yadraduna changsilaklaga tumin phami hek phambaga changau asabaga bora keli jana puthorai nunga tabane ha kombo sidi oja purna kamdauba kombo sidi laina yaba kombo tare oja ayuk unadabasi kuina lapnarabadongna khalini bungo hoi oja nungsina morning routine khradi thugai nangna chaningba ma hayudana dinner chakhrase kharibu chadoino aigidi iya yareda Jamini jangsilaktuna masonakalda famlaga waridu yawrai natti nangbu kari thonglaga charige haibani chak insang so pakna thongba haite haine nahan Sunil thengnabada hairambado nangna hairisi hawai ga salad sembaga iromba ma phutoklaga metpaga khagne ne aikoi Sunil na ngangbo wabo hai magido chumba mali Jiten na hairai weather siga janaba program tawsiro soibum thaaga
Adudi icha thoibido kaubisira. Madi yam haibani adugumba thongbaidi. Nahandasune anti Korean style barbecue tawsena hairambani. Handaksi ai jasi yam chin kramalini. Mamang di ngahak leitala ambani. Handakti kaya lakhidre. Kaudri makai lakti. Masibu nupa amaga koirabra khangdene. Phone yenglaga nokphet ka tawi. Nahan aiga unabado. Hai, memes yenglaga no poiramnida Jamini. Hauchika nangang nabu asigumba se yenglaga higatpa moigi mathauni hairiba. Purna sofa machiduda famlaga khurudo hangat handa nale. Ngangnariba waridu taraga lawai lempuda jing lauba ama phauri. Thoibina haiba ma pakhatle haiba wahaidu ningsinglei. Chummi. Asumba matangse khitang sor chaning chamang honbadawna phauramle. Thoibi kaugadabagi kanna tawi. Adubu purnana kauhandre. Thabak chilamgani kaubiruranu ensang loibaga oina thinbirasi asina chingba excuse mayam pishinduna. Ngasi mana tuminna kam oina famba ngamlibasi thoibidi ngamloi ma khangi. Kainom natraga kainomda soirakani haiba khangbadunani. Nongnaga haithabane ensang dune yamnadi nungaiba numidang ama oire. Jiten ensang loiba ngaina isai sai. Aribam siamgi kui kraba isai kanagi leikolda satpino haiba isaido. Isaigi shur ado kayagi matik nungsi kraba. Ariba isaigi magunna henbane. Sakliba konthok aduna. Sanada tampha thenbane. Nonglik marik ki tanthada pukning hukre ataba migi. Ojase isai yam hairumi. Aidi nahan kay kangdi. Thaina college da yam sagla ida. Hojikti tongnadredana aikhoi Manipurda. Thaina aikhoi matamdi college ki drama dol leiramido. Isai ki dol leiramido. Club oina. Hoini. Yauningba makai ming chanduna yaw. Adudagi drama sanaribani. Mafam chattuna. Script ijaduna sanaba yawi. Natragana oja ariba shingi puthoklaga sanarakpa ama. Aikhoi di oja tongbragi yamna sanare. Oja se Manipurda lairik tamlakpra. BA di Manipurda tawre. MA na Mysore da tawbani. Ngarang tawra boiningida satra punsido. Khangau ni chahi humpu manga yausilakpasisu. Humpudra maripu kaido kashu oiramdre ibungo. Chahi se khangau di. Ngarang tawra boiningi. Mafam sida aina bye gi gathering yaukibado. Gyan tarakpada tha taruk haujalami. Aduni. Jiten purnada haifet yenglamlaga makha tarai. Ibungo, nangbu haishu haibani luhongnaba tawrone. Oza aise kaidawre. Pharak taba ama leiba adugini. Kai. Nahanmuk aikhoiga thengnakiba ibemadu natro nangi hojik leiribase. Kaidawre. Mana thengthasi haibro. Natte. Thengthasi hairpa natteda. Aigise som chana phate haiduna ma tokli. Ha. Tha ni rom haire. Engagement break tokib. Hari. Wadu tabada Jamini prap changsilei khawai pairaduna. Kariya. Kaidoba. Toknakre haibro. Hoini Jamini. Tha ani shuri hairine. Ihe. Kamdauba dudi bungo. Nang hojik single oire dudi. Purna Jamini da tingak yengi. Single natte yam active oina relationship da leiri haiba karam hairuni. Ik a tawduna kumpham ikhang khangdana yeng leibaduda Jitena hairai. Hera, wahangdu yadre nahi Jamini. Engagement break tawkibada ngairiba nupa sida single oibra hangnabra. Ha, thamoi kairam khinine. Thamoi kaiba. Wahaidu purnadadi ichan chanadre. Thamoi kaiba natte. Thamoina harauraga ngauna phaina chenba matamni magidi. Adubu anirugi mittadi thamoi kaiba oina ukhrabra. Jamini yam thuna thabak phagadlei. Aikhoigi chanbido pira sirei bungoda. Hoine, aikhoi chanbi leine. Ibungo, ichanupi amale. Aigi hek ithaki iyambai machani. Chahidi kuntrama thoimuk suramani. Kharadi ngawi. Aduna su luhungsi khotse yada khai koidana langdana lei. Maga khangnaragiro. Oza adu kaino
Nungaidau mande. Hai, khara ngaujai haibai wani. Mabukti phabani. Kadai jamini. Photo udlaune. Jamini phone puthoktuna kanna photo thiri. Photo thiri kanduda Jiten suwa hai. Machin manau marini. Nupa ani, nupi ani. Nupi ahal dudi Japan gi Yokohama da mayum pankre. Magi ibungo do aduda thabak tawba. Adudagi nupa amana Canada dali. Adu so mayum palu yade. Nupa amana yumda. Mana aton bani. Medical tami. MBBS loishili. PG tawri. Hojik chanbi hairi sina ahum subani. Jamini photo pusile. Se yengu se. Photo singdu ubada purna nokning khale. Chumna namba amatta yaude. Smoky eye da blue na eyeliner chingba amasu yauri. Adudagi leather jacket, leather shorts, amadi boots khuru yobi tongba amaga. Jiten sukladuna hai. Mashi angang sina nongmata na taijana photo namlaga tharoi. Mashibu phajai na kirira mamairi yeklisibo. Purna nokladuna. Life se yam nungai na hingi. Phaiye sum tawbasisu. Photography tambani. Model yo haidana magazine agency kharana koitan tanaram. Mana loin reject tawi. Magi magi khutta camera paibasini mana pamlisi. Hojik yumda leibro. Leite. Mabung manak chatki. Canada da. Hala uyadribani adudagi. Jamini sawari do yausinduna. Ibungo ga janagadra khangde. Janabasu yaida. Mapanda khara langasu gyan taba angangni. Manner khangbani jasi. Sum aikhoigi mida ibungo ga jahi jana doba yengbada ma tare. Pau phaunagero. Jitena hairakpani. Yarni oja. Ai tawjararoige duma. Ikaiganune. Ikaiba nate oja. Ikaiba iwa nate da. Ai aduma tasingna tawjararoige. Jiten haifet leplaga hairai. Hoini. Ashomda ama kainakibata ngairi. Move on tawnaba matam khara pibashu dargarle. Phai. Ibungo. Nangna launingba matam lause. Kaide. Aikhoi amasidi pakhek nupa koire kaina tawrakiro. Single oikhidaw male. Matam lawba yakhini. Move on tawba ngamdaba oina takhre purna. Adubu ma singdoknaba wa makha tadre. Adumna khankibaduna hena phare ningladuna. Makhoina pusilakliba machanupi singsida thoibigi wa hairaktabasisu mangonda charangnaba ihul amadi sagalakle. Thoibi simagi damak chanaroi khanbagira. Oja satragi marida pusenduna thamkhrabara asina chingba jajat mayam ama. Maram mayam sina mangonda mipaiba amadi pokhallare. Dinner chaminarba matung thenglap mayum halai. Jiten gida langluraga magi apartment lakpadudi ichik chikre. Apartment aduna chawbaga kanamta leitabaga. Balcony mayada makhol amatai khana thoklubada hodong mama macha ani khak leirami. Nong chotlubagi matu maman ipon poladuna. Ma ubada hodong mama do kina mamai thangatuna lepi. Phurakadra talakadra haibagi thakattana. Macha adudi kaishu khangdana khongli mamagi makhong mayada. Purna leplambadagi ningkhang phamthai. Minu. Kigano, ai kaishu tawri. Chaklambro noibo. Asi haina nak yetta phat leiduna yengi. Thoibina dry food khara thamlambadu uraduna lawthoi. Aduga newspaper machet amada thabirai. Hodong mamado phana kuina purnada yengduna lei. Kona thangda khajik changsilaklaga tharibadu chaba hawi. Hodong machudo orange oi. Matu bon lawe local gi oirabasu. Purna ashum yengna tapna sholi. Nangbo aigi sakurara. Aigi nakta amuk laklibro. Masakso manay ni tawrisi. Majusi so chap manay ni. Laibagta angawba so chil. Sakura. Nangbo aigi sakura duro. Purna yengna mapi tarake tawi. Magi khwaidagi awaba mikupta naitom taraba ahangba kada lemina khiba. Mamana thamlamba hodongdo adumak hek maluri. Ngasigi magi hanglaba apartment sida nong thoptuna leiramlibasi. Khudakta makhoigi leifam oinaba haiduna kari no semi. Card box amada amonba fi khara habladuna. Mabu ubada chen kini khanbagi thabak khuding yam haisingna tapna yenglaga tawi.
ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯀꯥꯔꯗ ꯕꯣꯛꯁ ꯑꯗꯨ ꯇꯞꯅ ꯏꯟꯁꯤꯟꯗꯨꯅ ꯊꯝꯕꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯕꯥꯎꯜ ꯑꯃꯗ ꯊꯛꯅꯕ ꯏꯁꯤꯡ ꯍꯩ꯫ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯧꯗꯣꯡꯒꯤ ꯕꯦꯠ, ꯂꯤꯇꯔ ꯕꯣꯛꯁ, ꯐꯨꯗꯁ ꯑꯃꯗꯤ ꯄ꯭ꯂꯦꯠ ꯊꯤꯗꯨꯅ ꯀꯥꯔꯠꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯔꯆꯦꯁ ꯇꯧꯏ꯫ ꯀ꯭ꯋꯤꯛ ꯗꯦꯂꯤꯚꯔꯤꯅꯤ, 30 ꯃꯤꯅꯠꯁ ꯃꯅꯨꯡꯗ ꯂꯥꯛꯏ꯫ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯀꯨꯝꯗꯨꯅ ꯂꯧꯔꯦ꯫ ꯇꯞꯅ ꯇꯞꯅ ꯁꯦꯝꯕꯤꯒꯦ ꯈꯜꯂꯗꯨꯅ ꯄꯩꯔꯒ ꯊꯝꯃꯤ꯫ ꯑꯍꯤꯡꯗꯨꯗ ꯊꯣꯏꯕꯤꯗ ꯇꯦꯛꯁ ꯊꯥꯔꯒ ꯄꯥꯎ ꯇꯝꯃꯤ꯫ ꯃꯥꯒ ꯃꯥꯒꯤ ꯁꯀꯨꯔꯥꯒ ꯑꯃꯨꯛ ꯕꯦꯜꯀꯣꯅꯤꯗ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯅꯦꯔꯦꯁꯟ ꯑꯃ ꯑꯣꯏꯅ ꯏꯔꯗꯨꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯂꯣꯟꯗ ꯃꯥꯅ ꯍꯦꯛ ꯏꯕ ꯃꯑꯣꯡꯗ꯫ ꯃꯊꯪ ꯅꯨꯃꯤꯠꯅꯤ꯫ ꯀ꯭ꯂꯥꯁ ꯔꯤꯖ꯭ꯌꯨꯝ ꯇꯧꯔꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯕ ꯍꯧꯔꯦ꯫ ꯏꯁꯤꯡ ꯊꯨꯝꯕ ꯈꯤꯇꯪ ꯍꯟꯊꯩ, ꯌꯥꯝꯅꯗꯤ ꯅꯠꯇꯦ꯫ ꯒꯥꯔꯤ ꯆꯦꯟꯕ ꯈꯣꯠꯄ ꯈꯔ ꯍꯧꯔꯕꯒꯤ ꯀ꯭ꯂꯥꯁ ꯍꯧꯕꯅꯤ꯫ ꯄꯨꯔꯅ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯀ꯭ꯂꯥꯁ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯂꯧꯕ, 2 ꯂꯧꯕ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯉꯁꯤꯅ ꯀ꯭ꯂꯥꯁ 4 ꯂꯧꯏ꯫ ꯑꯣꯖꯥ ꯑꯃꯒꯤ ꯃꯍꯨꯠꯇꯁꯨ ꯃꯥꯅ ꯁꯤꯜꯂꯗꯨꯅ꯫ ꯀ꯭ꯂꯥꯁ 4 ꯃꯊꯪ ꯂꯦꯞꯇꯅ ꯂꯦꯛꯆꯔ ꯄꯤꯔꯨꯕꯒꯤ ꯈꯔ ꯋꯥꯏ꯫ ꯌꯨꯝ ꯌꯧꯕꯒ ꯅꯨꯡꯉꯥꯏꯅ ꯀꯝꯐꯔꯇꯦꯕꯜ ꯑꯣꯏꯅ ꯄꯣꯊꯥꯔꯨꯒꯦ ꯈꯟꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤ ꯊꯦꯡꯅꯩ꯫ ꯇꯥꯟ ꯆꯥꯅꯔꯦ ꯍꯥꯏꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯗ ꯄꯨꯔꯅ ꯉꯔꯥꯡ ꯖꯤꯇꯦꯟ ꯍꯣꯏꯗ ꯆꯠꯂꯨꯕ ꯗꯤꯅꯔ ꯆꯥꯔꯛꯄꯒꯤ ꯋꯥꯔꯤ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯦꯇ꯭ꯔꯣꯗꯒꯤ ꯊꯣꯛꯂꯛꯄꯒ ꯅꯣꯡ ꯇꯥꯔꯝꯕꯒꯤ ꯁꯥꯇꯤꯟ ꯇꯨꯞꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯍꯧꯏ꯫ ꯋꯥꯔꯤꯗꯤ ꯂꯦꯞꯇꯦ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯤꯇꯦꯟꯒ ꯖꯥꯃꯤꯅꯤꯒꯅ ꯆꯟꯕꯤ ꯄꯨꯁꯤꯜꯂꯛꯄꯩ ꯋꯥꯔꯤꯗꯨ ꯌꯥꯎꯔꯨꯔꯦ꯫ ꯍꯦꯛ ꯄꯜꯂꯛꯄꯒ ꯆꯠꯂꯝꯕꯗꯒꯤ ꯂꯝꯌꯥꯏꯗ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯑꯇꯩ ꯅꯠꯇꯦ, ꯑꯗꯨ ꯆꯤꯆꯦꯅꯦ ꯑꯩꯒꯤ, ꯈꯪꯉꯕ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯤ? ꯑꯣꯖꯥꯅ ꯄꯨꯁꯤꯜꯂꯛꯄ ꯌꯦꯡꯕꯅꯤ, ꯌꯦꯡꯕꯈꯛꯅꯤ, ꯑꯩ ꯀꯩꯝ ꯍꯥꯏꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯣꯏꯕꯤ, ꯅꯪ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝ ꯑꯃ ꯏꯆꯥ ꯆꯥꯗꯦꯀꯣ꯫ ꯑꯃ ꯑꯣꯏꯔꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯅꯪꯒ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯅꯦ ꯍꯥꯏꯕ, ꯋꯥꯔꯤꯗꯣ꯫ ꯑꯩ ꯌꯥꯗ꯭ꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯥꯏꯔꯛꯑꯣꯁꯦ, ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯁꯦ꯫ ꯊꯣꯏꯕꯤ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯀꯞꯉꯥꯡ ꯉꯥꯡꯉꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯋꯥꯁꯤꯒ ꯅꯪꯒ ꯅꯨꯄꯤ ꯑꯃꯠꯇꯒ ꯁꯦꯟꯇꯦꯟꯁ ꯑꯃꯗ ꯍꯥꯞꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯍꯩꯃꯥ, ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯜꯂꯤꯗೋ? ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯌꯦꯗꯥꯏꯅꯦ? ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕ? ꯏꯍꯦ꯫ ꯊꯣꯏꯕꯤ ꯁꯥꯇꯤꯟ ꯇꯨꯞꯃꯤꯟꯅꯔꯝꯕꯗꯒꯤ ꯄꯨꯔꯅꯗꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯂꯦ, ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯄꯨꯔꯅꯁꯨ ꯅꯣꯡꯂꯛꯇꯨꯗ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯄ꯭ꯔꯞ ꯆꯠꯊꯣꯛꯏ꯫ ꯏꯜꯂꯛꯄꯒꯤ ꯐꯣꯔꯁꯇꯨꯅ ꯇꯨꯒꯦ ꯇꯧꯔꯝꯕꯗꯨ ꯕꯦꯂꯦꯟꯁ ꯄꯨꯔꯗꯨꯅ ꯉꯥꯛꯏ꯫ ꯑꯁꯤꯒꯤꯁꯨ ꯁꯥꯎꯏꯅꯤ꯫ ꯐꯔꯤꯅꯤ, ꯑꯩ ꯂꯥꯟꯖꯔꯒꯦ꯫ ꯀꯩꯅꯣ ꯂꯥꯟꯖꯔꯒꯦꯕꯣ? ꯍꯥ? ꯅꯪ ꯌꯥꯔꯦ ꯂꯩꯍꯧꯔꯣ꯫ ꯁꯥꯎꯅꯣ ꯍꯥꯏꯕꯅꯦ꯫ ꯁꯥꯎꯔꯦ꯫ ꯊꯣꯏꯕꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯄꯨꯔꯅꯗ ꯌꯦꯡꯉꯤ꯫ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯤꯀꯥꯟꯗꯨꯗ ꯅꯥꯀꯜꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯀꯧꯔꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯑꯣꯖꯥ꯫ ꯄꯨꯔꯅꯁꯨ ꯊꯣꯏꯕꯤꯁꯨ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯏ꯫ ꯎꯔꯦ, ꯖꯤꯇꯦꯟ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯇꯤꯉꯛ ꯌꯥꯝꯅ ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯣ꯫